Maitai Huyen Lalong Sintam Sanglen SATJAL Academy TENTHA Branch ki 26th SUBA Rising Day gi THOURAM ngasi Thoubal District ki TENTHA da laiba TENTHA Multiplex Ground da pangthokkhre. TENTHA Miyam Ching da laiba SATJAL Academy da UFO Khurkhul Battalion gi President TH Baluwang na ibudau pakhang ba yekpa UFO gi firal atia da paihanduna Rising Day gi THOURAM adu haudokhi. Tungda mafam adudagi TENTHA Multiplex Ground da khongna chatuna mapungoiba THOURAM pangthokhi. Universal Friendship Organization UFO na sponsor tawduna pangthokiba THOURAM aduda All Manipur Women's Social Reformation and Development Samaj Nupi Samaj ki President Thauchom Ongbi Ramani Laima, Imphal College ki retired principal Dr. M. Priyoberta, UCM ki President Oiramba Joy Chandra Konthaujam amadi Advocate KH Kantana Presidium member sing oina saruk yakhi. THOURAM gi nungi warol pibada UFO Central Committee gi General Secretary S. Yuhenbana haikibada khatna chainabagi mahutta ingna chikna nungsi chanana laiminaduna iraibak iramdam asi malemda masak takminasi Maitai haiba jati ama lay jati asi gi thaugalon nat sing asi malem gi miyamda khanghanbada thaudang lauminasi haina miyamda appeal tarakhi. National Salute! Salute!